Kuki singi separate administration tongan malebak tokhaiba lengak sasan phangnaba hotnarakpa sidi chahi nifu mamangdagi Kuki militant sing drug lord Kuki singi think tank kaya khusamnaraga Kuki singi semjin sajinba history ama iduna Kuki singi tonganba lebak Kuki nation jalelam haina khangnaba ama phangnaba hotnarakpa asi aron bukhongchet ama oiduna lagli makhoi masanasu khangi madudi Myanmar amasung India anigi marakta khundariba Kuki sing punsilaga Kuki homeland Kuki nation state ama sembadi oithokloi haiba karigumba masina mai paktragana makhoi Kuki Mizo group punsinaduna Greater Mizoram ama phangnaba hotnaba Greater Mizoram talibagi maramdi karigumba India sarkar nasu pibiragadi kona thangda Mizo taba state Mizoram amasung Kuki taba state Kuki land ama khaiduknaduna tongan ba state oiraknaba thausilni Kuki singna khwaidagi pamadi Manipurbu saruk ahum thokna union territory oina khaidukduna Kuki gi ama Naga gi ama amadi lemhuriba aduna maitai gi ama thambasini masimaktanani Kuki losingba MLA amana phongdokhribadu Kamlup Kilan asi loishinge hairabadi Manipurbu union territory ahum thokna khaidokpa matamda haktada ngamgani haibasini masimak oiduna-su India gi Home Minister Prime Minister na Manipur gi Territorial Integrity State Boundary thugairoi haiba mafam khudingda lawbana Kuki singi asa nongmagi kaitharagli India sarkarna pige haibasu ngamba state ki boundary su thugaidana Sambidan gi 6 schedule makhada Autonomous Territorial Council ama semduna Kuki singi tokhaiba lengak chasan ama phangbasini Kuki nation state Jalelam Greater Mizoram Kuki Union Territory Kuki Autonomous Territorial Council loinamak separate administration gi sotlon ngaktani mathang manjaraktragadi khwaidagi anemba 6 schedule gi makhada Autonomous Territorial Council phangnaba hen akanba lalong chathaklebasini Kuki singi separate administration tokhaiba lengak chasan phangnabagi thanglakpa khongthangsing amadi lalong mayambasi handak Manipur Police Commando khutpu amana Sugunugi Jau Beng Nazaret amasung Kosophai khundagi khulai paiba kaya tathokhiba haktakta mafamdudagi phangkhiba Kuki militant lusingba amana pairamba personal diary amagi lamaida iramba maru oiba information kharana adumuk mataksare Kuki londa iramba information kharadugi maiti londa handoklaba aronba diary gi lamai aduni ngasi video asita aikoina Kuki singi aronba diary da kari yauri kari iduna lakli haibasigi maramda marik chumba paudam khara tamjage Kuki singna taliba tokhaiba lengak separate administration asi matam kiyagi mamangdagi haibadi sahi nifu sangna sagalakpa manglan amani haibasigi mayak laraba khudamdi handak phangkhiba Kuki gi diary asidagi aron lalong kaya amasu phangi Kuki singi diary asida aikoina thengnabasi ahanba pandub anisuba pandub ahumsuba pandub haina tongan ba section sing khaiduna makhoigi oiba matam kayagi mamangdagi lalong kaya ama siennuna lakli ahanba pandub asidi ingsok 1980 dagi 1989 gi matam asida makhoina semlamba hoigi tongan ba lalong sing iri ahanba pandub asida pallibasi resourcing semgatpa makhoina paikhatke khanba thabak thoram sing tasengna thabak onthokpa achumba ohenbada mating pangnaba se sang ningsing chefong document semgatnabagi damakta intellectual class pangthokpa semjinba history Kuki re iba public administration service da Kuki singna sanctionba
resource pool semgatpa Delhi da mihut tharaga yana waron iduna misang khomba India gi yeknaba singa lamthengna baidamakta mateng pangani hana wasakpa Anishuba saruk asina Kuki singi lam mayak sengna mapum phana kanchinba Kuki singi lam henna pakthok chakthok hanba amasung kanchinba Kuki haiba phurup singsigi phibanungda Manipur gi atoppa tribe masa sing khudum chanduna konsinnaba hotnaba Indian constitution gi matung ina rajniti gi sakti political power hena phangnabagi damakta Kuki masing hengat hanba Churachandpur Sandel Kangpok pina singbada economic gateway to the east Senbetron gi nungpok thong aikhoi gi khubam nung thamnaba Indian military gi matengna Morea gi lam pumnamak mapung phana Kuki singna khudum chanba Naga amusung mitei lalhoba kanglop sing thengnabada chin Kuki singbu khulai oina sijinaba yai utnaba Indian military bari hena chesin hanba ahum suba saruk asida pallebasina ing sok 2000 dagi 2009 phawagi matam basini millennium amasung general jet haibadi 2000 gi mamang amasung matungi makhong semba haibani Kuki kanglupki pandam amasung phidam mangda thamlaga wakhan thamai handuna mitei singbu Kuki singi yiknaba oina uhannaba hotnaba laira ina khunba hingbagi thakha khenabagi wakhalon chechin hanba Manipur gi phibanungda leiba pamde maitei singa leiminaba pamde haibasi nakhai singhanba identity politics sin Kuki zogi saktam sagatnaba haukhiba thodok amasung ningsing saktam sing haibadi artifacts semgatpa amasung sagatpa hauba khudam oina Anglo Kuki War Memorial haibadi Kuki gi semjin sajinba pot amakhakni masi Kuki tribe sing amatta oina punsin hanba yanaba yeknaba amakhak ohenba makhoi machoi leiriba Kuki sing punsilaknabagi damakta mitei yatibu nusidanaba tukatjanaba wa sandokpa delimitation pangthokpa yanaba misingi lalong kansin hanba pandam sing si phangnaba thabak onthokpa lainaba revenue leptana laknaba jak lalwanbada pukning chengsanba Manisuba saruk asina ing 2010 dagi 2019 phawbagasini Jalelam gi damakta khud thaba phase number 1 da military training amasung nongmai kapa tamba su suspension of operation haina mingthonba ain yaba khulai ama semgatuna miyam samam na hanba tawshinaba phijang amagi marumda Indian army gi mateng loduna ain yadaba thabuk pangthokpa geopolitics ta yumpham oiraga Indian army intelligence ka mari chichin hanba Chinese force thingnanaba border padingda mamal loduna India gi mateng pangba politician singa Kuki militant singa saru marunaba politician sing Kuki militant singi makhapol hanba identity politics kansin hanba naga singbu thaidoklaga mitei singbu target tawba matam amatada animak thingnaba ngamloi ing sok 1992 dagi 1993 gi naga Kuki lan kawbi yaroi identity politics sandoknaba Manipur ga lainaba thamoi gi mari thatatpa amasung general jet taibadi tung miron sem saba ing sok 2020 gi matung Jalilam gi damakta khud thaba phase number 2 da palliba asina separate administration gi damakta human resource sem saba identity politics sengchanba maiti bu yiknaba uhinnaba mai paknaba yengshinba nongmai kap kayam heirapagi yengshinba masigi matung tarakpa asidi haukiba megi tang ohum 2023 dagi mairi ama sukhalakpa amadi sukhalakliba mairi asi paksanna sandoktuna India sarkar amadi state sarkar ani asibu mathasa anba asini sahi nifu sangna semgalakpa game plan ngasita khanglakli maitai singna Retier Colonel R.K. Rajendra gi lyric Manipur after the coming of Kukis asida Kuki sing asidi yamna singba khudong chaba lowba hiba salak hiba kangbuni hairibani masimaktana
Prime Minister bu Mikap Thuhan Mangami, Home Minister bu Thamai Bangam Libani, Makoina Haiba Wapu Kalakpa Wafam Sik, Home Minister na Matang Paikalaki. Haujikti Kuki Sing na Taba District Mangagi Oina, Surachanpurna Headquarter Oiraga, Tokhaiba Makoigi Chief Secretary Amasung, Director General of Police Natraga, Masiga Manaba Pamsing Haibadi, Additional CS, Additional DGP, Amam Lehan Biu Haina, Prime Minister Gilabian Nataknarak Basini. 6 Schedule Chatnariba, Autonomous Territorial Council Singda, Tonganba Additional Secretary Amadi, Additional Director General of Police Amam Thambinaba, Kuki Shingi Wapamasi, India Sarkar Hek Yakibata, Separate Administration Gi, Subsaba Kangon Laklagani. Luribadi, Buknariba Purp Anigi Wapamda, India Sarkarna, Animak Kauduna, Pamina Duna, Warinsin Puraknabagi Mokuta, Nakal Namagi Oina, Waris Hanabadana, Arunba Agenda, Amagi Marumda, India Sarkarna, Lamdam Shida Santi Puraknaba Hodarabra, Hypersini.